Krumzari, Ming Tabibs Mutaran Okchari, Nasigim Bapauda. Chief Minister Okram Ibobina Donage, Union Minister of State Dr. Jitendra Unaduna State Aski Award passing in Simbinaba Taksankre. Khongnang Pau Hockey Stadium da substandard oiba AstroTurf Sinbagi Matanda BJP na CBI da Thigarhana Badabi Taukre. Amadi India ki mafamatai da pangthok nabagong ngasi Manipur da su lok adalat paksana pangthokre. Mapong Pau Pizari. Manipur ki Chief Minister Okram Ibobina ngarang Donage Union Minister of State Dr. Jitendra Unaduna State asigi ahozik thengna riba khudong chadaba sing hakthengnana yengshin bina bagi damak Manipur da lakpina bataksankre. Unakiba asida Chief Minister na State asigi loisindana leriba power projection pukhatuna Union Minister ki puning jingsingke State asida power sector ki damak NLCPR fund gi mapongoina sizinari State manung gi transmission sector gi sel thadanaba center sector scheme leitabana NLCPR Makhada Lakpa Fund na Tangai Fadana sector asigi ahoba kharadi mention bangami nongju tha loikibaga loinana hauzik Manipur da thabak shubagi matam yaure thabak sing atuba matam da hobana state asigi oina khudong chaba oigani Union Minister na atuba matam da positive oiba firep ama lobina ba Chief Minister na puning jingsingke Union Minister Dr. Jitendra na hauzik chathariba project singi fund sing release taukre pre-sanction taunabagi Instructions to Marine Nebasing Piragani Haina Tazaba Piragli Hari Manipur corruption Mutanabagi Pandam da BJP na Selama Hangduna Department Singa Asoba Rambata over Ledabadi complaint over Yagani Haina Party President Chawna Fundokre Center na Sports Kidamata Tadarak by Sanfam Sing Lana Tabak Pakapa Amadi substandard over ports Sin Bayarum Labadi Center the Pau Pibagaloina CBI the Tigar Halagani Hari Ngasini Chapa to take the labor BJP office to Pantopa Paumi Singa Unaba Amada Wafam Singasi Chawna Fundokibani Paumi Singa Unaba to the party spokesperson RK Sibachandra Amadi Vice President Maniton Susavia ke Saubana Makatana Fondo Kibida Manipurda position Nitabaga Chop Manaba Sarkagi Asubising Achumba Maikeda Puropangamdre Ngasi Pau chasing the Yauna Riba Kumanlampak Sports Complex ki Hockey Stadium da substandard oiba AstroTurf Thai Hariba Asigi Matangda Yang Silaga Center da Kangalagani Dara from the Shuba Finance Commission ki Makada Infrastructure Shamganaba Lupa Crore Humudra Manga Amadi recurring amount oina Lupa Crore Kumanga Pirak Laga MDS da Sinariba Asi Maram Karigino MDS asi manpower laite register tawba society amani sanfam asiga mari leinaba paikhat kadaba thabak singi damak tender tawba leibra CPW ke niyom sing follow tawbra society asigi rule karino masigi matang CBI na thigana ba thabak lakhalagani haike moido expert laite they are not moigi manpower expert manpower, equipment, some toilet how to Karamana MDS Hirega, Sumnagi Lamadunga City, Kanagi, police housing gasu, Tabak Lepe, law and MDS Sanghe. Adana MDS Karino, mandatory wherever amount the Tamdra, Iayadra, Madusi Aminsina, CM no later, Duka City, Pra, Yadresini, Madune Kona Sibian inquiry to view. Nakalamaramda Sports Academy da Sports University ki session Honova Sakana Tharang Toriba asi Oithopa yaroi masigi mathakta course matik chana leiba saida hawanbana fagani hauzik ILP ki matangda Sakana changsiliba khongtang asi matam sangmalle handa pangthoka doriba assembly da issue asigi matangda puthopiu Manipur da leriba police station singda mitop khandok naba thaurang lakhwat haningi haina chawbana phungdoki Sports University mas hanin toriba 100 crore yorisi sigi post urakanda di amasi pirkhidabu yari ni pakhal ene khoidi sida lana tawrabdi Sports University ki 100 crore si mass for the secretary pasha si pirkthana mang hiya ba mong dra eba India ki mapamatai da pangthok nabagum ngasi Manipur da su lok adalat paksana pangthokre mapung ba thoram Manipur State Legal Services Authority IMPHAL District Legal Service Authority amadi IMPHAL West District Legal Service Authority na kusamnaduna uripok cherap court ta pangthokhe haudopagi thoram atuda Manipur High Court ki Chief Justice Lakshmikanta Mohapatra Justice N Koteshwar amadi Justice KS Nobin Susarya ki Manipur ki district mapan mak amadi More yauna subdivision headquarter da punna case lising mapan chamri ga kuntra Nithogi lok adalat pangthokani just kuntra tare ki tongan ba bench ta pangthokadoriba case adugi manungda
hauze hauze court tapanduna lairiba case chanipanga ni fumanga amadi court yorakadoroba case lising ni panga chamanga marifutare lokakani National Lok Adalat asiga mari lenana Manipur State Legal Service Authority ki Member Secretary CS Brajachana haukiba chahida National Lok Adalat pangtokpada case lising ani rom tamak lakhi chahi asigi oinadi ngarang numidang fawbada lakhiba case masing asi lising ni pan chamanga ga marifutare ni casing asigi damak kari kari rai lauthokibage habadu National Lok Adalata pum khudingi oina upload tawduna miyam da khangangani Lok Adalata miyam na case masing na pisilakpa asi aangi wakalon ningthina faure haibaga manai mathang chahi singdasu hena mapungfa na pangthongna ba honari haiki Lok Adalat ki haiba makhal ki judicial administration system de laiba asiguma ba pandam masibu praja singna hena mayak sana khagi ba masung masibu thajabe bani ne habise akoina ila khamangami aduna handaki National Adalat kasi pangtuk sari basida aikoina yamna sasta tu saun tawjuri aduna case mayam su soidana maki Lok Adalat sida yanaba puraga resenba tungpoina makata na case atopa court satpa court tawdana losenba nganguni habisi yamna chena thajabani National Lok Adalat ke sarugama oina CGM IMPHAL isamadi Tamenglong na sinduna ngasi wangkay dalayba Wal United Youth Development Club amadi Kuray Lamlong dalayba Lamlong High Secondary School da mobile court hangtuna taramasi pangthokre CGM noted nursery ki lamjing makada IMPHAL East District Police amadi motor vehicle ga khusamnaduna mafam ani asida mobile court sing hangdoki gari gi chechang sudana lakpa amadi helmet uptarba miyoy kaya fagatuna fine Thian bagaloina na case kaya lokhale haina advocate Debana Fundoki gari thora diba miyoisina makoi masamasagi maral sing ya zabagaloina na asigubo khongthang asi afabani haiba wafam fongdona ki ngasi wangkhaida jathaba mobile court asida punna case dising amagi mathakta lokhat ki haina fongdora ki insurance obusina gari gumba gari gi four-wheeler su aso engam yo ko matamda aikoina insurance su yam sawna mating pangi cooperate towi aduna haribu singche prajamyam singna kaubiganu haiduna hanana ningsingjari Porampat Police Station ki OC Chandra Kumar na lambida gari thauduna lakpa matamda apanba pibasi miyamna nungai tabadi leramba yai adubu yariba makai che chang suna amade niyom chumna gari machadagi achobasing gari thaubiyo haiba wafam thamki adun sigi kenoji drive si tawje mayam da khudong cha da bahai budi athu akai lakwa khorpa yauna rangani masi mayam matung da ngona thok da na ba ni che chang document sing suraga khoi prada mayam na chat na ba ning sing jare Session Court Bisnupur nasu Lok Adalat pangthokuna bank BSNL amadi yumban baga mari lenaba casing oil chathake traffic ki mobile court amasu court ki wangmada chathake ngasigi Lok Adalat asida punna case humbudra nipan loisinki Jiribam dasu mobile court ngasi ayupung mapandagi nutulpung ani fawba chathaki taromasida Committee for National Lok Adalat Jiribam gi Lalkholan Kipjen JMIC Jiribam S Gopendra APP Air Romance Suryaki S Gopendra na National Lok Adalat ki sarugama oina Jiribam da Motor Vehicle Act Inglisini subna mangagi makada gari registration tawdaba gari thawbada helmet uptaba mari lenaba che chang sing yawdaba sing court anina fine tawbani haiki NINGTHOUKHONG ka multipurpose hall ngasi Deputy Chief Minister ga khangam na maikhom hangdoktuna miyam da khusina kre tharomasida Industry Minister Govindas Konthaujam Kumbi Kendra gi MLA SB da susarya ki MP Dr Mainya amasung Govindas Konthaujam na sel oina lupa lak ama amasung jingaban nifuga mari gi matenga loina na miyam na khaina raga lupa lak 18 changna community hall asi sakhibani Govindas Konthaujam na rajniti gi khena ba maramda miyam gi oiba hiramdadi punna thabak tawminabagi kanaba lei Deputy Chief Minister ga khangamna miyam gi damak honaba habisi hauziti ubo phanglaktre adubu miyam na khainaraga hall asi sabani habisi break matungda taram auchari
United Committee Manipur UCM Amadi Jain Hospital Pharmacy Association Anina Puna Sinduna Ngansi Jenims ki akoibada lamtu sengba amasung blood bank and transfusion unit Jenims ka kusam natuna idan tawbagi kem ama pangtokre Jain Hospital Pharmacy Association gi Joint Secretary Tol Pisak Thokshomna anabasingi khudong chana bagi damak thorang asi paikapani haike UCM gi Vice President Chandramani Kumanchana hospital gi campus lunana lainana bat lamtu sengdokpaga loinana miyam gi khalaga idan tawgi tharamasi pangthopani phungdoki Janim se luna na thonabo hanabada achauba daita do khoi khudingwaki mafamda lei haina khallaga ekoi khudingma daita lowina si yarigai anaba asonba kaya ama lakadaba mafam oibanina mafam asi ama luna na thambaba mathok dai Amaramda hata dalaiba Public Hospital and Research Institute amadi Jenims ke blood transfusion unit ka loina duna ngasi hospital asida lemna idan tawgi tharama mapangthokre Public Hospital asigi staff amadi management ke myo yangkai na idan tawki Jenims ki medical officer Dr. K Surjina tha ahum khudingi nupa singna idan tawba kaide nupi ki oina tha mari khudingi e piba yai hausi idan tawgi chang asi Manipur da yamna nemli maramaduna miyamna idan tawgi ihau asi kangkhanaba punna honamina si Institute asigi chairman Azad Khana emergency thoropa matamda amadi e darkar oirapa matamda tangai fadana mateng pangnaba asigi mokhongtang asi lokhapani Manipur da leriba blood bank singda e gi award payamna leibana hospital asigi staff singna e dan tawbani phungdoki Cooperative Sakwaran gi harabadi sarkar gi cooperative department amadi cooperative society ani punna chaminaraba matamda chakhakani haina district cooperative office IMPHAL West ke deputy registrar Waining Thembana ISTV news ka unavada phundroli mahana makha taradana hauze cooperative department ta awat pakya leiri staff masing sudabada natana staff ke tolop matam chana pibangamje hostel amadi computer gi laboratory leitri staff yankai mari legadabada staff kuntraga mari khakna office chalaidi fiba masida sarkar na miyeng changhaningi district khudimota cooperative society amamam nikhar haningi haina phungdorake government sumasi matang sidai te yamna encouragement to biba support adu patronage to biba yam darkar lai department ge wonante hosi cooperative department leribasi magi staff strengthening ward pa khotpan marmoduna koi lai pa cooperative society singsi matam chani yengin mangamdaba gi problem as a profession sinpam amani haina pajana sangjal kanda cooperative movement in tis na mai pakan habs model lo bi yawa cooperative society singse at least district amam ta dana district mapan ne koi lai mapan sida amam ka tang akoi pajana yokhalaga madu to paisa darkar ba paisa nungsa thadaba men power thadaba pajana madu to focus torga phagalala adoi athai society ke am model society sigi matok tan soidan pagal kani habsai thajaba mai le Lokchau thong sanabagi proposal thakre hauzik fawi oina sanction tarotri hauzik seasonary thong asidi jail amagi manungda samjilagani haina works minister Dr. Ratan Kumar nangarang model ambida leiriba thong asigi simbagi kongchata phungdokre kongchata duda MLA DK Korunthang PWD gi additional chief engineer Tem Bayauna atei officer kyana saruyakhe lambi asigi mapum kyada pothole meliba sing amadi culvert yadaba singi fibam yengsinke minister Ratan Kumar na makata na phungdokibada IMPHAL more lambi asi Southeast Asia gi Trilateral lambi oigadabana Manipur sarkar na akamibiyang changduna semgat sagapagi thabak paikali hauzik leiriba lokchau thong asi anisuba lanjau gi mamangda sakiba thongni thong asi RCC bridge onthognaba Manipur sarkar na union ministry da work proposal thagakre haike masi main oiba masigi lokchau bridge si masi second world war mamangi ngani na khalle ada yam kuiraba thongni ara masigi si akoi proposal ma thabadi kuirabane akoi MRT da musigi anuba RCC bridge ma keno tawna base annual plan da su yaure adubu huji akoina anuba sabasi matamdi dum changi dawnina akoina rehabilitation gi matangai fadana tawde adaba adugi su khoi yengsin ba digi atei leiriba pothole sing kari ge mar ta leba maintenance ki haitara si mathang ko sum yengba lakpani adigi mafam khara da akoina u phange di kano se namthagi bo portion khar su yawe ba adugu masing ju khoi semjin ba khochin ba adu mu yeng balak pani maramdi che maru oi ba lambi oi ra RIMS की प्रोफेसर अरिबम देवदत्त शर्मा अवांग नोपोग्राम दमदा अहानबो ओइना गैस्ट्रोइंटेस्टाइनल सर्जरी की प्रोफेसर ओइरे मापु गैस्ट्रोइंटेस्टाइनल सर्जरी की प्रोफेसर प्रमोशन पिरपदा इंडो एशियन फ्रेंडशिप ऑर्गेनाइजेशन मणिपुर ना हराउतयांबा फुंदरोली डॉक्टर अरिबम देवदत्त शर्मा असि ऑर्गेनाइजेशन असिगे सिंपैथाइजर अमा ओइना ऑर्गेनाइजेशन असिगे मेडिकल टूरिज्म की वाखलोनबु कथोपगा लोइना सपोर्ट तौरिबा पिसंगनी
Society asida khwaidagi maru oriba asi miyoibagi lanthum amadi punsi ngak senbani haina Civil Defence Government of Manipur ge Director Jason Simrena ngasi Imphal West DC Office pangtokpa yankhani thoisuba Annual Civil Defence Day gi thorom da haikre Directorate of Civil Defence na sinduna pangtokpa thorom aduda Civil Defence Staff Officer SM Thongkholun Yauna Mari Lainaba Official Cancer Yaki Tarunga Mari Lainana Director Jason Simrena Civil Defence Day Lapagalunana Department Asibu Hena Chakonaba Staff Masing Hengat Hananaba Honaba Changi Haiki Rama Foundation Nagamapal Rims Road na NYK Imphal West ka kusam na duna mayang Imphal Contract Mayay Lekayda International Volunteer Day pangtokre amarom da tha ni chumna sathagadaba na pising gi oiba chengum thabagi training program ama mayang Imphal Contract talaiba thangjam chandrajini gi yumda hodokre akhang hi kyana chengum thabagi niti niyom sing tapi tambiki Kabui Salang Mai Baning Sing Thorom Kabui Dharma Sabha Manipur na sinduna Imphal gi MD Hall da pangtokre Kabui Chingsang Lakpa Salang Ningthau Lenga Kanglon Habi Hidam da pangtok be thorom aduda PD gi Chairman MLA Ti Mangi Babu Kabui Dharma Sabha Manipur gi President DN Kabui Moirang Thangjing Yangai Road Marup Moirang gi Secretary Nodia Ngangom Cha na maru ba miyo sing oina sarya ki Chairman Ti Mangi Babu na Kabui Salang Mai ba si Kabui Jati gi marakta athoi ba misakni Manipur da Medical Science Yaro ngay matamda bahana ana layang amadi laina tinna kaya layang bada chawna thodang lauki mathang chahidagi di khang haidaba kaya yautuna tharomasi paksana pangtho aningi phungdoki Naral Konjil Mamang Upper Primary School gi chei gi parikya chatharinge da school asigi hana headmistress Odamba and Mem Chana parikya gi pakum che segaramba bu yaning da bafong duktuna school mamang da wakam mifam ama chathakre mifam aduna headmistress Odambi and Mem Chana pakum che segaiba yaning de mapudan di pi ke dabni habadabi tauke me famanda da sarwiya ke bine pi amana phongdropada school asida hokiba mamang thagi tang kuntarukta sarkar gi order amana administrators and Mem Cha gi mahutta school asida oja oiba P Brozen Kumar Kobo oja mabu headmaster in charge oina bat order thorake and Mem Cha buna atopa school amada transfer tawbagi che amasu thorake adubu and Mem Chana sarkar gi order adubu indana school asida asum leisinduna leke anoba headmaster P Brozen Kumar na headmaster gi thaudang lauduna haukiba tang ahumdagi chahi gi parikya pangthokli maduda ngarang parikya chatharingai da and Mem Cha laktuna parikya gi paukum che segairam kibani oja ama oina mahana chathagiba thawong adubu yaningda ba phongdutuna wakan mifam chathabani mahapu matik chabadandi PBU haiki Manipur State Minorities Commission gi miye makhada Cherapur Makha Youth Development Association sinduna minorities singi right nga pa habiram da nomugi oba miyam bu bhat tahan bagi tharomama association asi gi ground da pangthokre tharomasi da commission gi chairperson Jarab A Helim Chowdhury Mobets ki project director MD Salahuddin Khan Wakaf Board ki CEO MD Nijamuddin Khan commission gi member Dr MS Ningomba amadi Dr S Devendra Susarya ki project director MD Salahuddin Khan na minority kangbuna ate community da ke kari khena balai kari gi sothari bano makona sarkar gi makai de ke phangbe ya ba kari khudong chaba lebe ge habisi minority break matang da amukana taram lokchari Sahitya Thopang Loop Imphal na sinuna tha asigi nipan faw ba chathagadaba Imphal Literature Festival Jain Manipur Dance Academy da hokre haudupagi tharamda Deputy Chief Minister ge kangam Art and Culture gi Secretary K Radha Kumar Organizing Committee gi Chairman N Nabachandra USA Bangladesh gi aiba kaya susarya ke chahi asigi oina thiam ibu chouba National Award Assam gi hozaidagi Dr Karam Ibungo Halda piduna ikai khumnakre manas da lupali singtara citation amadi sol yaudi DS Rasini gi lemhoraba lohon en kunjamohon gi chen khigadra ichel ningsingdi haukraba matamdo amadi jinglon kaya lana haiba lairik mari Deputy Chief Minister na release tauke loinana Sahitya Thopang Loop ki table calendar amasu puthoke lubasina pangthokiba Nongthombam Kunjamohon gi Manipuri poetry amadi short story changdamnabada makok mathang tarabasing da subana mathum sing yenthoke chahi asigi mana fanglaba Dr K Ibungo Halna Manipur gi mapalda leirabasu Manipur gi chanalon chat lol amadi nat kamari lenabasing chakhona bohonari hozaida ISTV news amadi Durdasan da lamdam asigi e pausing yengba pangi haike chief guest okiba Deputy Chief Minister ga khangamna literature na khunai asi afaba maikaida ahongmu pur ahli khunai asida ungkhat hanba khana chainaba kaya thorakliba asida aibasingi thaudang yamna leirakle lairik ibida apunbagi saktam amadi pukchel semba mathautai literature yaudrabadi leba asi maning mamang khanglakloi haike akhoi samaj ase leiriba conflict
समाज सोसाइटी असिदा पुंपोक कोहन नंदरबा फावदा समाज से खरा अफब समाज अमा चौखटपा नुंसी चानबा समाज अमा पुरक्पा हैबसे अचौब रोल से अईबसिंगी खुथ लई हाजब ओइनामदगी मियो एनी अरांग अयुक साजेल ओइना युमनाम खुनौदा चपदा भूत सानै हाइना मियामना फुरकपदगी सोकले हारि मियो एनी अदुदी एस माइमु जही यांखै ग तरुक अपोकपा नीला अमसुंग केस मथाई जही हुमफुग माथोय अपोकपा लेखिदबा थंबौ ओइनाम कैथेलदगिनी थौदो सपु यानिंगदबा फोंदोदुना ngasi मियामगी मिफम अमा ओइनाम कैथेलदा पांथोकरे मिफम असिना थौदो असिदा चेनबसिंग मियामदा लाले हायन बगलोइना आइनगी मतुंगिना चेराक फंगलु असोकपसिंगी कंपेंसेशन पीनबो वारेप लौक्रे Sky Eye Care Foundation Parampana Nazareth Nursing Home Churachandpur ga khusam laduna lemna mitlayang bagi kem ama ngarang Churachandpur da laiba home asida pangthokre ngaudong amasung atay mit ke anabasing laibra haina yengsing kiba kem asida mioi jamaga kunmapan layang baga loinana mioi 12 ngaudong lairama thengnaki Makoi 12 tha sigi 12 amadi kunda Sky Hospital Parampata ngaudong gi operation pangthokani mit manung da posak ama changduna nungaitana lairamba anaba amana kem asida madubu lokthok pibabu apenba phongdokhi Lininghal Nauria Fullo Charitable Trust na sinduna poinu mifam ngasi lamboi khongnang khongda pangthokre mifam asida trust gate nomai kapam puthibana furup amagi lining richard musilak pahaiba si furup adu mutharakpagi khudamni haike managing trustee NINGTHOUKHONG jam chawbana maite furup na chakwalam jail da manglom da changsilakna bahona ba amadi malemgi miam da saktangna na bahona ba da isagi lining sing yokhatrabadi mai papangamloi haike Thabung ngakpa loina na mitegi ina Thoram Singh se nainaba amasung mitei haurakpagi malemda miteina kamain tawraga koi sakhot kadage haibedo madugi naina mifamni koina thamjari bis Apopo marup na susinduna poinu mifam apopo marup yumnam huidrom gi sangne da pangthoke mifam asida Tribal and Endangered Languages Promotion Board ke convener Dr. J Chandramani susaru yake Culture amasung Communal Harmony haiba timda Mayang Khang Area Youth Organization asinduna ahanba Cultural Actions Program ama Thangal Ecological Park Mayang Khang da pangthokre tharomasida IFCD gi Minister Ngamthang Hauke ADM Senapati K Lakshmikant Sarma Susarya ke tharomasiga mari renana nat ke tharom kyasu pangthoke Images of Manipur na sinduna pangtholiba tha ahumgi photographic course ki sarugama oina ngasi Mahasi Complex amadi Nomai Chingching da landscape photo contest ama pangthokre All Manipur Mentally Handicapped Person Welfare Organization bu Ministry of Social Justice Empowerment na sakhangduna Empowerment of Person with Disability Inglisini taramari gi National Award pirakle manasi India gi President na organization asigi Secretary Y Ibe Chawida khusinarakhre IMPHAL West Police Commando na URF ke BO home Sarem Khul Mayalikai tha si mari da phare hari Police Department ke PRO gi cherol amana phagalaba sing adudi Salam Kesorje Jahi Kuntraga manga apokpa samungo Khurai Salanthong Khundrapam Biden Jahi Kungani thoi apokpa lekhiraba ingocha Sarem Khul Mayalikai amasung Wangkhem Siam Kanai Jahi Kuntraga manga apokpa lekhiraba Heramot Naral Sena maningdakai dagini hari Hauzik sanabagi pau Masih sana bagi pauta MT Lemakong amadi MSYC Churachandpur Yankhanipan Suba Sir Churachan Singha KCSI CBE Memorial Football Tournament ke qualifying round Group C gi aruba match ta thengnaragani All Manipur Football Association asinduna Imphal gi mapalkang jebungda team kunna saru yaduna ngasidagi Yankhanipan Suba Sir Churachan Singha KCSI CBE Memorial Football Tournament ke qualifying round gi sanakiba ahanba match ta MT Lemakong na MSYC Morebu goal Nepal sinoda matiba pikre MT Lemakonggi goal singadu pi moimoi wifi na ahan ba half ki nifuma to suba amadi ani suba half ki apiba matamgi ahapa minute amada ibotom bana ani suba half ki yankai humdoi suba amadi humfu mari suba minute goal ani chanki atopa goal ahum aduna Johnny goal mai ZV mataimi amadi A Chitaranjana ahan ba half ki kuntratare suba ani suba half ki
Humbudra Mathoi Suba Amadi, Humbudra Manga Suba Minita Chanki, Ani Suba Meski Sanakibida, MSYC, Churachampurna, NGL, Thawalu, Gold Tare Sinoda Matiba Pikre, MSYC, Churachampurgi, Gold Tare Adu, JC na Ahan Bahafki, Kunithoi Suba, Nifumari Suba Amadi, Ani Suba Hafki, Yankimanga Suba Minita, Gold, Ahum Haupuna, Ani Suba Hafki, Yankitare Suba Amadi, Humbudra Suba Minita, Gold, Ani Chanki, Atopa Gold, Ani Aduna, Let Mindun Amadi, Mangchana, Ahan Bahafki, Taratruk Suba Amadi, Ani Suba Hafki, Apiba Matamgi, Ahapa Minute Amada Chankipani, Match Asida NGL Thawalgi, CS Anil Kumar Amadi, Deni da referee yellow card book tauke, Chathariba tournament Asigia Yang Ahan Babesa DSA Tamenglong Amadi, Eastern Sporting Union Wankaiga Sanagani, Anisuba Mesa USFC Ukrul Amadi, BMLC Tawungkoka Sanagani. Manipur na yumbu oiduna Kumalampa Sports Complex ke tongan-tongan ba mafam ahumda tim tarama panasaru yaduna chathariba humfu suba National School Games Under 17 Girls Football Tournament ke ngasi artificial turf ground da sanakiba ahanba match da Tamil Nadu na West Bengal bu goal taret amada ani suba match ki sanakiba da Manipur na West Bengal bu panjal mapal sino da maitiba pikre Manipur ki panjal singadu Dayana goal ahum Kashmina Amadi Premi Chiruna goal anini chanki Atopa goal ani aduna W Ranjibala Amadi H Sunitana chankibani ahum suba match ki sanakibada Tamil Nadu na Telangana bo goal ani sinoda maitiba pikre Men Stadium da sanakiba ahanba match da Madhya Pradesh na CBSC bu goal taramapan sinoda ani suba match ki sanakibada Maharashtra na Chandigarh bu goal manga sinoda ahum suba match ki sanakibada Punjab na Chhattisgarh bu goal ani sinoda mari suba match ki sanakibada Bihar na Gujarat bu goal tara sinoda amadi manga suba match ki sanakibada Haryana na Karnataka bu goal kulumdoi sinoda maitiba pikre practice field sanakiba ahanba match da Karnataka amadi IPSC goal amamam chanaduna draw chatkre ani suba match ki sanakibada Haryana na Gujarat bu goal Nepal sinoda ahum suba match ki sanakibada Delhi na Andhra Pradesh bu goal tare sinoda amadi manga suba match ki sanakibada Chhattisgarh na Vidya Bharati bu goal tara manga da maitiba pikre Avimpa na sinduna December ki tang nipan dagi Naurem Thongi Kripsa ground da chathagadaba Avimpa football tournament ta saruyagadaba amiki team da IMPHAL iski DC M joina uniform yanthokre ngasi thau ground da pangthopa thoram da amiki president Dr. S Nabachandra secretary Neta Chandra yauna thau puba kaya susaruya ki amiki joint secretary Sadanandana tournament asida amikna fazaba performance pigani haiki DC joina sanabana hakchang bu fana thambadana tana nungsinaba purakpa ngamgani phongdoki Manipur Veteran Cricket Association Sinduna Luang Sabangwi Luang Popa Cricket Ground da Tim Tarama Thoina Saru Yaduna Chathari Veteran Suba Manipur Veteran Cricket Tournament ki ngasi sanakiba match da Jem Khagempali na VCC Uripopo wicket nipan da maitiba pikre UCC Uripo na tos ngamtana hana batting top da over kumanga da wicket taruk turaga dan marifu taruk lauke masigi pakum da Jem Khagempali na over taramari da wicket ani khak turaga apiba target adu yobangam ke match asida Jem Khagempali ki bobina wicket ahum amadi rantara taruk lauduna man of the match takre hayang cyclone thamiban amadi IWCC IMPHAL West ka sanagani H Nilamali Singha Ngangkhalam Park Sports Complex Moirang da chathariba KK Premier League ngasi sanakiba hanba match ta thangjing 11 na Big Brothers United Team B bu goal mari amada anisuba match ki sanakibada Aisang na Big Brothers United Team A bu goal ahum sino da maitiba pikre amadi ahum suba match ki sanakibada Moirang sa amadi Maida Moirang goal aneni chanaduna draw Kre Sagolban Mantri Mayum Lekai Voluntary Organization Sinduna Sagolban Bijoy Govinda Playground Team Tara Nipana Saruyadun Chathariba 3rd edition 7A side Open Football Tournament ke ahanba Messi Sanakibada LYU o Olambulena PBYC Pauna Bazar bu goal mari sinoda anisuba Messi Sanakibada LML MCSCCS Moirang Lerakna KTSLYO Kwagatil bu goal mari sino da maitiba pikre ahum suba match ki sanakibada SYDA Bijoy Govinda mamang lekai amadi SSAN Sagolban Thanauzum lekai goal amamam chanaduna draw chakre mari suba match ki sanakibada body line na KMUC Kurau Mokong bu goal taruk amada maitiba pikre PYC Palace Compound na Bolero Bamon Lekai bu maitiba piduna ahanba let ningthauzam ongbi Yuktimala Devi
Memorial 3-Man Open Soccer BSC Trophy gi mapu oikre team tara marina saru yaduna November gi tang kuni pandagi BSC bamon lekai lampak ta chatharaki ba ahanba let ningthozom ongbi Yukti Mela Devi Memorial 3-Man Open Soccer BSC Trophy ngasi loisinkhre loisinbagi tharamda social activist TS Satyabata Ward number Taramapan gi Ward member TS Gobind BSC bamon lekai gi President B Nimaina tharamapu singoi ngasi sanaki ba roiba match ta team animang na goal amata chanabang Dabadagi kick from penalty mark na decide tawda PYC Palace compound na Bolero bamon lekai bu goal anita mai tiba piduna champion oikibani makong mathang tarabasing da taroma pusing na manama thumpiduna puning thawatki Mofa Moirang na sinduna Moirang multipurpose higher secondary ground da team nipan na Saruk yaduna group ani thongna khaidok tuna chathariba Nipan Suba Loktak Trophy gi ngasi sanakiba match ta Manipur Police Sports Club amadi SSU singjamai goal amata chanadana draw chakre hayeng em khabam amadi traw kwa kachalga sanagani mathang jahi gi January tang 31 amadi kunda Kolkata da pangthokadriba unique rectangular cricket tournament is John physically challenged Saruk Yanaba Manipur team khanbagi trial selection tha asigi tangkon mari da pangtholagani Saruk Yaningba sanaroi singna tha asigi tangkon fawbi manungda All Manipur Disabled and Handicapped Person Development Agency gi secretary ga unanaba khangalakli All Jiribam Sports Association asinduna Jiribam gi Kalimai Mandopta Kangkon Mapan Saruk Yaduna chathariba first Konjengbam Nena Singa Memorial Lemerol Kang Tournament King Asisana Kiba Hanba semi final da SAYC Jiribam na Ima Kangkut Kasar Bu Panjal Mapan Tare Tamai Pitno final Chankre Hayang Anisuba semi final match da KYC Kalinagar Jiribam Amadi Tolen Kun Kasar ka Sanagani Ngasino Muiba Ingasai Pau Pizadi ICAR lamfe patagi phangba pawi matung ina ngasigi khwaidagi saba si degree Celsius kunmari dasmik nipani khwaidagi ingbana degree Celsius taruk dasmik nipani nungshite yawbo ising malnigi chang ayukta chada marfudra ni thoi nungthildana chada yangkhai ma thoi nongjugi chang na millimeter sunyani reslapda maroi ba paw mukana pizari Chief Minister Okram Ibobina Donage Union Minister of State Dr. Jitendra Unaduna State asigi award passing yang sibinaba taksankre Kumalapa Hockey Stadium da substandard oiba AstroTurf sinbagi matang da BJP na CBI da thigar hanana badabi tawkre amadi India gi mafam atai da pangthok na bagum ngasi Manipur da su lok adalat pak sana pangthokre ngasi da ISTV na pijaba paw mata su sinjari ming ta bilbis mu mukana krumjari